चैनल असिगी माइकैदिगी मैमदा इतततना शेयर तौजरिबा एडिटोरियल कलमदगी लखोचरकाना मैमदा थैदोक हेंदोना खंगजिनबदा कानगनी खनबा पाउताकसिंगसु मैम यावरिबनी मैम लोफोक्तामिनिसि अमसु मैमना ताबीबा अमसुम येंगबीबा लोरबा मतुंगदा सुंसोय सोयदना पुनिंग थोगतपीबो ओइना कमेंट बॉक्स ता कमेंट थंबिरमो हाइना मणिपुर टॉप चैनल गी माइकैदिगी मैमदा रिक्वेस्ट तौजरी अदोगा मैम असिगी लखोचरिबा एडिटोरियल कलमदगी मैमदा शेयर तौजगदोरिबसिदी अहानबगी राजनीति मरी लेनजदे मैम सेकेंड हैंड फी सेटपद हक्चांग सोकनिंगाई ओइब्रा हाइबदु हेल्थ एक्सपर्ट्स खंगहनसी हाइबा सिगी कंटेंट से लखोचरकाना मैम शेयर तौजबनी मैम लोफोक तमिनरसी मणिपुरी खुनाइदा सेकेंड हैंड की फीरोल सिजिनबसी पाक सना अदुमक सही क्यादगी सथरगली सेकेंड हैंड की फिरोल असी सेलगा मियोइबगी हक्चांगदा सोकनिंगाई ओइदे हाइबगी मतांगददी मणिपुरदा लैरिबा हेल्थ एक्सपर्ट सिंग अमदी गवर्नमेंटना हौजिक फावबा तुमिना लाइथोकपगुम तवी मदुना सेकेंड हैंड फी सेट चाबगी अमांग अतोंग सरकारना मयेक सेंगना लेबाक म्यामदा खंगनबा सुमी मैहौरोलदगी मणिपुरदा सेकेंड हैंड की फिरोल सिजिनबगी इमुंग अमदा मथक थोंबा मयाम्बा मसीन सिंगमना सेलंबा फिरोल सिंग मखा ताबा मनाव सिंग सिजिनबा सनै मणिपुरददी असौ असंग कयादगी हौरगा लायरबा इमुंग फावबा सेकेंड हैंड की फी सिजिनै सेंगना सुदोक सामथोकलगा फिरोनगी पोट माना सिजिनबगी लमदसु अदुमक सथरी सेकेंड हैंड फिरोल खक्त नतना खुंगु बैग पेटी अमदी कार फाव सेकेंड हैंड ओइन लैरगा सिजिनबगी थबक पाक सना सथै मसी कुपसिन येंगलुरगदी मणिपुर पोथोक सथोक लैजदबा हिरम खुदिंगदा सोथराबा लायरबा लैबाक अमा ओइबदगिनी ममल याम्बा अफबा फिरोल लैरगा सिजिननबा पैसा लैतबदगी ममल होंग सेकेंड हैंड की फी लैरगा सिजिनरकपनी मणिपुर लैरिबा मियोय अयामना वर्क कल्चर लैते सूब नोंबा यामना तल्ली मदुना मसागी पोथोक सथोक लैतबदगी मीगी मपाल तांगदुना हिंगमनी अमरमदा अहिंग अमदा सेल याम तानबा मियोय क्या अमसु लै मदुना मणिपुरदी लायरबा अमसुम इना खुनबा हाइदुना खाइदोक्तुना लै पुनम असिगी मथक्ता लमदम असिगी फीगी फैक्टरी लंगसुंगनबा मिल लैजदे सेट चानबा फिरोल पुनम मपालगी पुशलकपनी चानबा चिंजाक्तगी हेंदोकलगा सेटनबा चानबा मदी अतै पोलम फाव मिपाल तांगदुना लैरिबा लैबाकनी हाइबसी लमदमसिगी मियोइसिंगना खंगबम थोई फॉरेन लैबाक कयादगी थाजिलकपा सेकेंड हैंड की टुपी टाई हैंडबैग बेड कवर कांखल थोंगनावगी पादार फाव लैरगा यामना लेमना सिजिनै इरमदम असिदगी इसा इसाना पुथोकजबा पोलमसिंगदी सिजिनबा ngamde ngasi Manipura phangliba second hand gi firol sing asi Bangladesh tagi Kolkata romda isingi lambi da pusilakpa kya amasu yauri hairiba second hand gi firol sing asi sudok samthoktana setlubadagi unsa gi laina kya thulakpa kaya gi pawsu adumak tari masina Manipur gi sel thungi phibamda kaya yamna fagat hanba ngami miyoi kya second hand gi phi yolaga imung puduna yamna nungaiba senda lambi ama ओइब्रा ओइदब्रा हाइबगी मरमदसु मरी लेनबा सरकार की अथॉरिटीना थिगतपा मथुकताई पुनमा असि येंगलुरगा मणिपुर पुशिलकपा पोट खुदिमक सरकारना इकोम कोमना थादोकपदी फते पुशिलकलिबा पोलम सिंगसिना करी कानहली करी सुखली हाइबदु कुपना येंगसिंदुना सरकार लै शासन लै हाइबदु मेक सिंगना ताकदबने हिरामसिगी मतांगदा मणिपुर लैरिबा हेल्थ एक्सपर्ट सिंगसु मणिपुर मियामदा सेकेंड हैंड की फी सिजिनबदा मांगजौनना लखोटकदबा सेक्शन थौरांगी थबक सिंग अदुसु मयेक सिंगना खंगनपम थोई मदुना लाइना लाइछत संदोरकपा हाइबसी सेक्शन दबदगी अयामबा थोई मरम मदुना हिरामसिगी मतांगदा मरी लेनबा सरकार की अथॉरिटीना तुमिना लाइफम थोक्त्रे खल्ली हाइबा एडिटोरियल कलमदगी लखोचरकपा अमसुम हेल्थ टिप कसु मरी लेनरबा हजिक्सी निंगथम थासु ओइबनिना हौजिक्सी मैम विंटर के ड्रेस जैकेट सिंब सेकेंड हैंड की मैम लैनरीबसी फोम होंग मैमनसु उनरीबा मनी मसिगुमसी
ꯀꯔꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯑꯃꯁꯨꯡ ꯂꯥꯟꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯣꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯀꯥꯟꯗ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯃꯤꯟꯅꯁꯤ ꯆꯩ ꯅꯤꯕꯒꯤ ꯋꯥꯔꯥ ꯋꯥꯀꯥꯏ ꯁꯨꯕ ꯍꯥꯏꯕꯁꯤ ꯂꯝꯗꯝꯁꯤꯗꯒꯤ ꯋꯥ ꯅꯠꯇꯦ ꯃꯥꯂꯦꯝꯁꯤꯒꯤ ꯄꯨꯋꯥꯔꯤ ꯍꯟꯒꯠꯅ ꯌꯦꯡꯂꯨꯕꯗ ꯀꯣꯛꯊꯣꯡ ꯑꯃ ꯊꯦꯡꯅꯒꯅꯤ ꯃꯅꯤꯄꯨꯔꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯅꯕꯨ ꯑꯣꯏꯔꯕꯁꯨ ꯂꯩꯉꯥꯛ ꯄꯥꯏꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯦꯝꯖꯅꯐꯝ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯣꯏꯔꯕꯁꯨ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯃꯤ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯗ ꯃꯆꯦꯠ ꯃꯌꯥꯗ ꯈꯖꯤꯛ ꯈꯔꯥꯛ ꯆꯩꯊꯦꯡ ꯄꯤꯔꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯗꯨ ꯈꯥꯡꯅꯗꯨꯅ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯩꯈꯥꯏ ꯊꯨꯒꯥꯏꯔꯛꯄ ꯃꯈꯣꯏꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞ ꯑꯃꯗꯤ ꯋꯥꯀꯠ ꯃꯇꯝꯒꯤ ꯑꯣꯏꯅ ꯌꯥꯁꯤꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯂꯩꯉꯥꯛ ꯃꯔꯣꯜꯗ ꯊꯦꯡꯅꯗꯨꯅꯇ ꯂꯥꯛꯈ꯭ꯔꯕꯅꯤ ꯂꯩꯉꯥꯛ ꯍꯥꯏꯕꯁꯤ ꯃꯩꯊꯤꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯁꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯅ ꯃꯐꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯥꯒꯠꯈꯤꯕ ꯃꯤꯍꯨꯠ ꯉꯥꯛꯇꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯋꯥꯌꯣꯡ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯩ ꯍꯧꯅ ꯁꯥꯎꯅꯔꯛꯇꯨꯅ ꯊꯥꯖꯔꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯍꯟꯈꯤꯕ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯅ ꯊꯦꯡꯅꯈ꯭ꯔꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯇ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏꯅ ꯀꯨꯁꯤꯔꯥꯁꯤꯗ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅꯔꯤꯕꯁꯤꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯄꯥꯎꯈꯣꯜꯂꯣꯏꯅꯤ ꯑꯗꯨꯅꯗꯤ ꯄꯥꯎꯈꯣꯜꯂꯣꯏꯁꯤꯡꯗ ꯃꯤꯌꯥꯝꯅ ꯁꯤꯟꯅꯔꯤꯕ ꯁꯛꯇꯤ ꯑꯁꯤ ꯃꯔꯝ ꯑꯃꯗꯤ ꯃꯇꯥꯡ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯆꯨꯝꯒꯅꯤ ꯂꯅꯥꯏ ꯅꯠꯇ꯭ꯔꯒꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛꯀꯤ ꯑꯈꯨꯕ ꯋꯥꯈꯜꯗ ꯁꯂꯩꯅꯕ ꯐꯤꯔꯦꯞ ꯂꯧꯐꯝ ꯊꯣꯛꯇꯦ ꯂꯧꯔꯣꯏꯗꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯁ꯭ꯄꯣꯔꯠꯀꯤ ꯂꯝꯗꯗꯤ ꯄꯥꯋꯔ ꯍꯥꯎꯁꯅꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯃꯛꯅ ꯈꯪꯗ ꯂꯥꯛꯇꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯦꯛ ꯑꯣꯏꯔꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯊꯝꯂꯝꯈꯤꯕ ꯃꯤꯠꯌꯦꯡꯗ ꯂꯝꯗꯝꯁꯤꯗ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯂꯤꯡꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯐꯤꯔꯦꯞ ꯂꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯗꯤ ꯋꯥꯔꯨ ꯅꯨꯡꯂꯨ ꯊꯣꯛꯇꯅꯗ ꯂꯥꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯍꯔꯥꯎꯊꯦꯜꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯕ ꯍꯥꯏꯕꯁꯤ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕ ꯈꯨꯟꯖꯥ ꯀꯌꯥꯅ ꯀꯥꯊꯣꯛꯄꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯎꯔꯦꯛ ꯎꯌꯨꯡ ꯇꯝꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯈꯨꯜ ꯑꯃꯅ ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯁꯦꯝꯒꯠ ꯁꯥꯒꯠ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯜꯂꯛꯂꯦ ꯃꯁꯤꯕꯨ ꯍꯧꯅꯕ ꯊꯕꯛ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯐꯨꯔꯨꯞ ꯑꯃꯠꯇꯒꯤ ꯏꯟꯇꯔꯦꯁꯇ ꯂꯧꯈꯠꯂꯛꯄ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯅꯠꯇꯦ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯅ ꯃꯤꯍꯧꯅꯔꯤꯕ ꯊꯧꯔꯥꯡ ꯑꯃꯅꯤ ꯃꯁꯤꯗꯕꯨ ꯂꯅꯥꯏ ꯐꯨꯔꯨꯞ ꯑꯃꯒꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯇ ꯁꯤꯡꯅꯔꯛꯄꯁꯤꯗꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯤꯡꯅꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯂꯩꯉꯥꯛꯅ ꯃꯇꯤꯡ ꯐꯨꯗꯣꯛꯇꯨꯅ ꯋꯥꯈꯜ ꯁꯣꯏꯔꯣꯝꯂꯕꯁꯤꯡꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯍꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯂꯦ ꯐꯤꯕꯝꯁꯤꯗ ꯈꯣꯡꯂꯧ ꯄꯔꯧꯂꯤꯕꯁꯤꯡꯁꯤ ꯂꯦꯝꯅ ꯊꯥꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤꯅꯤ ꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯊꯝꯕꯤꯔꯛꯏꯁꯤꯅ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯅꯧꯕ ꯏ ꯄꯥꯎ ꯂꯩꯔꯒꯗꯤ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯃꯌꯥꯝꯗ ꯐꯣꯡꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤꯁꯤꯕꯨ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ